Kaifado Magi pesentsing sumchek chatluraga hospital gi maning thangba mapanduda ngaihak thoglai makhut oidana amuba machu na makhum oiba file ama ngakta ni stethoscope setli behigok machu gi hospital gi uniform kaya di pakjari cafeteria da changu bisanaren bini hek uraduna lona photo ama ani namaga chanajabi mataroida phathazilli numit humni marini surabani yangkoi sanana text halaktaba sanarin bisu khangi magi roommate na ma sarga halamba message tuna yangkoi sana sawhalamani haiba aduna karigumba ama piraga themgening baga kaifana leptuna leirambaga mapa chanakri somda amasu phone yenglaga leirambaga mapa chanaraduna phat yengi emoji ama khakna reply hanki ngai haktang dudadi kaifana uba udabagi wakhal tawrodre AVIJIT da phat changlaga story ama thammi sanarin bidu manungda changlakpada ngairi yangkoi sanana AVIJIT da story thamakpadu ubada noklaga comment ama iraga pisilli thukreda khara tawde habra kaifana lepingai malaya du phone tawsilakpadu da okhalaga hello ngasi si date kyano 7 ni kaidore 7 chi kai lege ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯀꯩ ꯂꯩꯒꯦ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯀꯩꯐꯥꯅ ꯋꯥꯒ ꯉꯥꯡꯕ ꯅꯪꯕ ꯅꯠꯇꯦ ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯀꯩꯐꯥ ꯅꯣꯛꯂꯒ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ ꯑꯗꯨꯁꯨ ꯄꯥꯏꯔꯛꯇꯦ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯕ ꯅꯨꯄꯥꯗꯨ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯛꯑꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯂꯤ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯊꯕꯛ ꯍꯦꯛ ꯇꯧꯕꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯕꯅꯤ Lalit ki nupi atonbi amadi machanupaga punna leibadu kaifana pamdradunani adubu ngasi phauba mapa lalitna mabu control tawbudi leptri yumde hek changakpaga maga leminaba angang nupa machaduna tamo cha semuradu ai muk thodabani nupa machadu mana hanna tawramba thabaktuda amuk mai onchinki kaifa iru sengna lujaba loiraga phising setlaga thoglakli aduga phampham kada thetliba mamagi photo duda duk ama katlaga khoirammi loiraga thomba ke hegidamo leiparingse angauba masindo aduga thaliba laiche amasindo hoitamo kaifa mayumge akoibadu haifet yengi maningda leiribi inkol ahangbaduda thoglaaga koyeng yengi aduga imungda amuk changlakli magi kada changaga walk-in closet to the changi aduga grey machugi suit to malauthori manungda white shirt ama litli aduga khudang gari ama aduga kolokni mayam ki collection to dagi thawaina khoidaba ama khallaga puthoraktuna masa pumba kapsilli loiraga gari ki so do pairaga thoglakli lambi da hangba leigi dukan amagi mapada gari do khamaga kumbai manungda changaktuna leiriba leising do sum yengi ngasi phauda malaya da red rose ama phauba piraktri ngasi su do mangai toli boki oina leiraga thoglakli malaya gi mayum gi thongal da phone tawi ahan badaga pairakti sauri bahai do oira mali hanjin tawrakan do oina pairi kari leire kari leire di kaino thoglo ai sorok wangmu da leire malaya du thazada bagum thongnau dagi yenga ido kaifa uraduna makhut phat haijilli Malayadu pardar haijinkri pak pakat thoglakte kaifa su khangi nupi gi mingsel mangda phamkhraga hogani khangdabidi oiramgani haiba minute kunmuki mayada ngairakanda thogla imalaya khu mathak oibi pingma chu gi dress ama setli wangi mathak duda hena wangna bahaiduna tonga iba heels hek yengbadadi kanamta doctor ni hairoi kaifa mahaksu amumuk kaw thokbagum tawrakpasu yauribani Passenger seat to the tonglakli kaifana asum yengduna leibaduda malayana haima kaidorage kaifa thuna maningda hablibu boke chobadu loraga malayada pi machindadi thank you haina khuma I haibabu masak duda adum khangbadi ngammi to lipsi mahak kaya pamde haiba adubu kaifa khangasu khangdaba statuna hairi karaida jacheba usual spot kaifa haipet yengai wa anirak hanadi restaurant amagi mangda khamlari
Mapandana restaurant adu iman mana urabasu manungdadi aduki matik phajaba mafam amani phajabata nati mafam sidagini mabani ki nuksibagi wari so haukiba aduna atai matamda mafam sida laktrasu anniversary khudingidi mafam sida laktuna pangthokpani restaurant sida thabak tawribe staff ta natana mapuna phawba makhoi bu sak khanglebani ngasi so adumangai makhoi ubada nokphet wis pinarapasu yawi Mapan ki view phajaba uba mafamduda oina phamaga chanaba order tawkhiba puthoklakpa ngairingai wari kaya ma sanarami Malaya noklaga Aidi nang tasingna kawkhraboi ninglure sauki khalambani Hera aibi yang kagunbagi maungda Tasingbadi kaifa thabakna yaman khiduna kawtho urabani Malaya na sauraga phone thamkhibadugi maram su khanglamba natte Hospital ki manungda changlakpada matai mana oira male Prenatal check-up lakpaso mali nupaduna ngasidi anniversary nina kari chaseba anniversary haiba wahai do khakni kaifana tahoba nupiduna kari khongki haibati tahodre masa mathanta marai bakta pop launa thajinjai aduga lakpani kaifana nokphet tawraga leibaduda Malaya magi maningda mi lakpra haini yengi adusu leiba ude kaifagi mamit mapada khutkapi phat kapai Kaifa sunok lambadu doki Malayana Karino nathanda iduna Kaishu dawdida Asumna leiraga order tawkhiba achapotu su puthoklaktuna charaba matung thokminaragli Malaya bu mayumda thilamaga kaifa mayumda halakli Sofa da phamtharaga phone lok hanglaga AVIJIT da changubani Megi story thamakpa kaya yengkandabani adubu yangkoi sana haina thuammiduda ngasidi Kanana su inchindana changluri Magi photo thagallaga leirambaduda kaifa khangprek he khangi machinda I haiba wahai se nattaba atai wahai amata thoklakhidre karino khana ngahyak yenglaga screenshot ama phatlausilaga nungsabada phathachili amadusu phone pairamba matang thokla mali reply pirai kaifana kananu si khangbra nungsabana Nahanangonda award pibiduni kaino Asibo Ay photo shina kaino mana thagalisina Masada hangodana follow shu tawnarammi sidananga Asina karam kana muk tawnaramino Ay khangde Kaifa so khangni Nongsaba ki khut khara yawe haibasi Adubu kari so haijilodre Haujik ki wari si oina adum sanarage khalladuna reply ama peki Kamay hangdoino haise Mi amagi photo masagi ayabu yaudana thagat baise cyber crime gi manung chale haiko haiko adudi masa khangandana mi gi phone pai basisu cyber crime manung chaloidra ai khangde thabu yam chale kona tharage kaifa de nokning ba ama yaurabani yangkoi sanadasu message tharuge haibagi wakhal di leibadi natte magi Instagram da changaga wahi oina iraga thagalai My account get hacked. Mayam ama comment phat pinari. Yanggoi sanaso story yangakpada oi. Kari so hairude phat adum thoklakli. Somdana yanggoi sana thagalakli badu uraga hipambadagi phuk haugalai. Account hack tawe haisi chumchala mai siba. Yanggoi sana my story tu da mugengi. Kaifana yengbagi yaurambadu mamai do monda lotlaga Mukhong du pitring chongi Matang chana sanarin bidu phone tawsilakpadu da okhatlaga Sanarin bibi ma Ai si zakrage Kaino kaidawrage kana kai haino Noini sinna chaibaira Nanga dumai tawnu kaino Chana khidrabu wa ma hairakpadu da yanggoi sana makhutna marai bakta pop launa thajinjai aduga tapna hairi Maina chaibibu kaidawsidoino Adum hek chaitana leirasibu Bema chaidaba numittine isasi karino mawat padawna ka tawrabani Sanarin bidu nokthori Nangni hek ngangthorakpa sima ba Maramdo adu natradi kaidawrage ba Ibema ai loire Dr. Babuna aigi story yenga leirame Ses Mama sara natabra khangde account hek tawkhrena su thagalhawi Haima Talle dai ikhaibane sikhibana phare kamai tawdoino Mana text nung amata tharakta banatro. Tharakte.
ꯀꯔꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯗꯤ ꯈꯔꯁꯨ ꯐꯗꯧꯕꯅꯦꯕ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯖꯥꯠꯂꯣ ꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯃꯥꯅꯁꯨ ꯅꯪ ꯄꯥꯝꯖꯥꯠꯂꯣ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤꯗꯨꯅ ꯁꯨꯝ ꯃꯥꯜꯂꯤꯅꯤ ꯃꯥꯟꯕꯨ ꯃꯥꯜꯂꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯤ ꯃꯇꯤꯛꯁꯨ ꯆꯥꯏ ꯁꯣꯏꯗꯅ ꯈꯪꯅꯕ ꯅꯨꯄꯤꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯀ꯭ꯔꯁꯀꯤ ꯏꯔꯥꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯀꯩꯗꯧꯋꯦ ꯑꯩꯗꯤ ꯂꯣꯏꯁꯤꯟꯗꯣꯏꯕ ꯁꯅꯥꯔꯦꯝꯕꯤꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯊꯝꯃꯒꯦꯀꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯩꯝ ꯍꯪꯍꯧꯗ꯭ꯔꯦ ꯅꯪ ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯣ ꯅꯦꯅꯦꯗ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯅꯪꯉꯣꯟꯗ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯁ ꯃꯥꯜꯍꯟꯕꯅꯤꯗ ꯀꯨꯏꯅꯒ ꯆꯠꯄ ꯖꯥꯠ ꯅꯠꯇꯦꯗ ꯅꯪꯒꯤ ꯒ꯭ꯌꯥꯟꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯐꯣꯟꯁꯨ ꯊꯝꯅꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯈꯥꯗ ꯀꯨꯝꯃꯛꯑꯒ ꯆꯥꯛꯈꯨꯝꯔꯣꯝꯗ ꯆꯪꯉꯛꯄꯗ ꯚꯥꯅꯨꯃꯇꯤꯗꯨ ꯌꯦꯟ ꯃꯐꯩ ꯑꯃ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯤ ꯁꯥ ꯌꯦꯟ ꯆꯥꯛꯈꯨꯝꯗ ꯆꯥꯁꯤꯟꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯚꯥꯅꯨꯃꯇꯤꯗꯤ ꯊꯧꯏ ꯎꯁꯤꯠꯇꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ꯭ꯔꯁꯨ ꯃꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯊꯣꯛꯂꯛꯂꯤ ꯃꯪꯂꯦꯝꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯑ ꯃꯥꯟꯅꯤ ꯆꯩꯁꯨꯗꯨ ꯀꯣꯛ ꯀꯣꯛ ꯁꯨꯔꯒ ꯆꯪꯉꯛꯏ ꯁꯣꯐꯥꯗ ꯃꯁꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯁꯨꯇꯣꯝꯕꯤ ꯀꯔꯤ ꯇꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯧ ꯚꯥꯅꯨꯃꯇꯤꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ ꯑꯍꯟꯁꯤꯅ ꯄꯥꯝꯗꯦ ꯈꯪꯂꯗꯤ ꯅꯈꯣꯏꯁꯨ ꯈꯔ ꯈꯔ ꯉꯥꯛꯂꯒ ꯆꯠꯂꯗꯤ ꯐꯩ ꯏꯃꯨꯡꯁꯤꯗ ꯁꯥ ꯌꯦꯟ ꯆꯥꯁꯤꯟꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯃꯪꯂꯦꯝꯅ ꯀꯔꯤꯅꯣꯅꯦ ꯍꯦꯕꯥꯅꯨ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯀꯩꯗꯧꯁꯜꯂꯤ ꯍꯥꯏꯕꯅꯣꯅꯦ ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ ꯕꯕꯥꯅ ꯂꯨꯅ ꯊꯝꯖꯔꯤꯕꯤ ꯏꯁꯨꯁꯤꯅꯅꯤꯗꯅ ꯃꯪꯂꯦꯝ ꯃꯁꯨꯅꯨꯄꯤꯗ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯚꯥꯅꯨꯃꯇꯤꯗꯨ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯃꯝꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯚꯥꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣ ꯚꯥꯅꯨꯃꯇꯤ ꯁꯥꯎꯅ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯃꯪꯂꯦꯝ ꯃꯁꯨꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨꯁꯤꯗꯤꯅꯦ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯪꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯣꯡ ꯑꯗꯨ ꯁꯦꯠ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯐꯝ ꯊꯥꯔꯤꯕꯗꯨꯗ ꯐꯝꯃꯒ ꯎꯞꯂꯤꯕ ꯑꯅꯣꯛꯇꯨ ꯂꯧꯊꯣꯛꯑꯒ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯉꯥꯊꯅꯕꯗꯨꯗ ꯉꯥꯊꯔꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯩꯕꯨ ꯂꯂꯤꯠꯇ ꯍꯦꯛꯇ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯑꯁꯤꯔꯅꯦ ꯀꯔꯤ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯗꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯃꯨꯛ ꯏꯁꯨꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯑꯒꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯂꯂꯤꯠ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗ ꯂꯂꯤꯠꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯒ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯤꯉꯩꯗ ꯃꯪꯂꯦꯝꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯅꯤꯅꯦ ꯁꯅꯥꯍꯟꯕꯤ ꯆꯥꯗꯨ ꯌꯥꯋꯨꯝ ꯑꯃ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯅꯤꯡꯕꯩ ꯑꯣꯏꯖꯥꯠꯅꯣ ꯐꯣꯟꯗꯨ ꯀꯣꯛ ꯎꯈꯠꯄꯤꯌꯨꯗꯅ ꯂꯂꯤꯠ ꯐꯣꯟꯗꯨ ꯑꯣꯛꯈꯠꯂꯒ ꯍꯜꯂꯣ ꯄꯥꯕꯨꯡ ꯂꯂꯤꯠ ꯅꯪꯕꯨ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯆꯤꯟꯗꯦꯗ ꯄꯥꯕꯨꯡ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯃꯇꯥꯡ ꯃꯇꯝꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯆꯥꯗ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯅꯥꯍꯟꯕꯤꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯂꯂꯤꯠꯁꯨ ꯐꯠ ꯊꯥꯏ ꯃꯪꯂꯦꯝꯅ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯅꯪꯒ ꯋꯥꯐꯝ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟꯒ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯒꯁꯤ ꯂꯂꯤꯠꯀ ꯁꯅꯥꯍꯟꯕꯤꯒ ꯐꯠ ꯐꯠ ꯌꯦꯡꯅꯩ ꯂꯂꯤꯠꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯣꯏꯗꯣꯏꯔꯦ ꯄꯥꯕꯨꯡ ꯈꯪꯅ ꯆꯥꯅꯕ ꯃꯐꯝꯗ ꯏꯁꯨꯁꯤ ꯁꯤꯟꯅꯔꯕ ꯄꯥꯝꯂꯤ ꯁꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛꯇ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯃꯠꯇꯗꯤ ꯇꯥꯔꯛꯈꯤꯒꯦ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯏꯕꯦꯝꯃ ꯁꯅꯥꯒꯤꯁꯨ ꯈꯪꯗꯣꯛꯄꯤꯔꯣ ꯀꯅꯥ ꯈꯪꯕ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯕ ꯊꯣꯛꯑꯗꯤ ꯇꯥꯟꯅꯒꯗꯕꯅꯤ ꯆꯨꯝꯃꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯁꯨ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯝꯖꯔꯤ ꯃꯪꯂꯦꯝꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏ ꯃꯁꯨ ꯅꯨꯄꯤꯗꯨꯕꯨ ꯃꯀꯣꯛ ꯕꯦꯔꯥꯒ ꯂꯩꯖꯥꯠꯂꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯋꯥꯐꯝꯁꯦ ꯀꯔꯝꯅ ꯍꯧꯗꯣꯛꯁꯤꯒꯦ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ
Kaino dubo, irai laiba wadubu karino. Aina sinbasida yaw. Nachanupaduna nangna haibata hange hairadi. Karino hairudana. Sanahanbina hairakliba wadu taraga Lalitna. Mana yada yaroidabagi mami urabadi. Madumak haigani. Asi hairamaga Lalit hogatlaga chatkri. Sanahanbinoklaga. Ngasi phauda sanahanbi aina ningkiba amatta phangdana tokhidri. Namit kharani gi matungni manglem ga Bhanumati ga du phaminaduna wari sanari. Adugi nupadu natradi aina munna khallaba matungda sinkraba thabakni. Hoida aikhoina ngangbabu kanana tadoino phai phai aikhoi karim haijararoi. Asi haiduna hogatlaga chatki. Laidiasu mamagi matung inaki. Laidiana Ima yaroi ko yaroi haisini. Aina pamji khangna ima nang sumoy luhung basida yatho amido aisya sikrasu yai hari natro hai taning de ko nang masudo milai hospital amatang na thabak su dominariba nang nawa amatta phawmangang na basungam banate mi oiroi yengning de ko hospital gi role mayam siga karamaina adudani aina nangonda gadha na hairisi nangonda rules follow tawraga som layona kanana haigene kanana haigeba pangadine phangjada daba lambi da chatlamba Jogindrora Maimura ama pharaga luhongbini nang aduk pangaga Laidiadu peri peri tawduna yengai Bhanumati yengningda haibagi mawongda tawramaga chatki itha thazadana mapana magi mayumda lakpaduda kaifa ngakni yengi aduga kari leire Lalit sofa da phamaga machanupada hairi nangaruba wa matana daba yadre Kaifado pisam sukat laga yengai Lalit na wapon bahairaba matung kaifana Nakoi khakni yanaraga yarabro aigi wadi Aikoi da opportunity achauba ama lakpanin he sida karam haina punchi se business nate mari mahau thokne hinga hairabadi huran baso haibatai achumba chatpa kana nungaina punchi longkhiba yauge madu pumna bak oiraso ai ngamoi aigi khangna jabile Nang ni yadaba thoklabadi leiriba property khudima nongdren gi mingda oina panchinaba sem saba loiri Kaifa makhut khatum seje tasili Lalitna nungsigera nungsiroigera nang luhongbasi yadaba yaroi madui matung taba thabaktori nangi apamba aisu nangumna tawrosira madoi dingamoi ngamgera ngamoigera luhongdabadi sugya yaroi ne hei Lalitto ngangba yaba nganglamaga chatkri Kaifado domin sofa da phammaga lehawi kuidi kanana bu pau pirino hospital daki istapumba Kaifa amadi yangkoi sanagi engagement gi matangda wawa launarami Malayadu yam sauna Kaifa gi cabin dalai patient party yamaga wari sanarambani Kaifa Malayana sauna lakpagi maram sukhangi adubu maithong da kari su uthoklakti mi sing du chatkrakan Malayana hairi mi machadi luhongkidawreni ko asukoina nungsinaraga nasagi oijaba khara khakidamak aigi punchi se phagira Malaya nangamukta tapthakhu taptharoi khangdaba mi singsu loina khangaurasanu migi thamoi thugaiba thazaba manghanba nangdi na punchi chupa nungai phom khangdana leibo oini Malaya du sauna thokre Kaifa lepambadagi khangpham pham thei amaromdana thamoi gi ningai maikai amadana phari kan khragi thamoisi staff mayam gi dress hongpham ka dudani nurse amadi atai staff sing punchina duna wari sana duna lei maraktuda Alexu yauri mawong mandana madi nupa gold digger oire lerami nupi sono se sel gi dama punchi chupa lemina doi duni hinda tanjakre idi amana muk hairaklamme adubadi haujing matamdi yam yari kaino nupi asina miya mangi nupi ohelaga aronba nupi ama thambase chatnabini Oine, adu natradi kaidagi, pura contrast ni, kaim chanadi. Malayadu, mayam gi wari du taning draduna, lokar gi thongdu, makhol thokna lonchilli. Mayam du mangolom da loini yengnari. Malaya sauna thoki. Wari sanaramba singdu, makhoi masen yengnaraga lehawi.